Disturbed area Oidraba Moreda Kuki militant singna sophisticated weapons sijinaduna police officer ama hatkiba ase Manipur gi security advisor na khangdrabara haina Maheshwar Thoudok na hanglakle Manipur police force Faoba safe Oidraba Asida Meecham Prajasingda de Kari Oigani Ngasigi Thoudok Asina Prajasingda hena mipai halli haina Paumisinga unaba amada mahakna makhatana fongdoke More say disturbed areas ne have say akogi security advisor su state government su adagi concerned authority su loina khangam madrana khanba pot amaneba adu sigi marak sida cookie militants singna sophisticated weapon use toroga yam laina state police force attack toroga magi punsi loba haibase sidi the sena it is a completely failure of the concerned authority ni haibase sidum haibi yareba security advisor huji manipur da phamaga leiri maki mahak udabra khangdabra disturbed areas oire haibase si mafam sida ohana khangdabra kanano responsible oidoise makoi da order pido mi se kanano thangzageba order kanano pidoise honorable cm na pidoribra home minister na pidoribra defense minister na pidoribra kanana pidoribra order pido mi se akoi khangdre akoi ne khangzaba logi matu inadi paramilitary forces haibase home ministry makhalai army se defense ministry makhalai aduna adu order piba yai haibase akoi ne khangzayeba adu karamba chena amada akoi ne pahawda karamba leirab jano khangdre moi kanagi order no bangai base adu khangawda ba chena do haibiro akoi chacharage ba akoi praja na oine chacharage kanagi order no ngai base strict action loba yadri se karigino makoi da paramilitary forces adu ki batik lakhrabani leirabani manipur da makoi da order pido se kanano haibase akoi se question na moi na